Cocomi ki Wapham Da Kohr na Yetpagi Mahutta Indo Mynmar border the security ki Cheksin Thourang KANKHATHANNANA mari LEINABA SINGDA TAKSINPHAM THOKE HAINA Cocomi ki MAIKEIDAGI PHONGDORAKLI Cocomi ki IPR subcommittee ki convener PH Shamchanaf Khuyek piduna thadorokpa cherol amada Kamjong district ki tongan-tonganba mafum singda khulai paiba singna attack chatharakpaga mari leinana Cocomi na thamkiba Wapham Da Kohr Organization for Human Rights Corner Aran Wapham oina uhanaba hotnaduna press statement tholokpa laibak thibani afaba makhal gi khulai season aduna Kamjong district ki mafam singi khunja singda landarakhi haibasi aran Wapham amanate awaba taraba khunja sing amadi MLA fawna KNAB na pamdaba thodok sing thokhalle haina phongdoknarki balaire masida natana Ministry of Defense ki PRO amadi spokesperson na phongdorakiba Wapham nasu mapanlomdagi changsilapa khulai paiba singi khut chawna yawre haiba Kangbangam Lavani Masida Cocomi na ngamkhaida awaba khangduna leiba singi matangda phongdokiba Wapham bu Kanglup naibagi mawongda kohurna lanna uhanaba singda thawong adu ngamkhaida awaba thengnariba singbu ushnadana namsinduna thamnaba hotnabagi thawongni haina cherol asina makhatari